ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯗꯥꯏꯅꯥꯂꯤꯀꯥꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯍꯥꯟꯅꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯈꯤꯕꯅ ꯕꯤꯖꯨ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯒꯤ ꯋꯥꯔꯤꯅꯤ꯫ ꯅꯤꯡꯊꯤ ꯂꯩꯕꯥꯛ ꯍꯥꯏꯅ ꯈꯪꯅꯕ ꯂꯝꯗꯝ ꯑꯗꯨꯒꯤ ꯋꯥꯔꯤꯅꯤ꯫ ꯋꯥꯠꯇ ꯄꯥꯗꯕ ꯆꯥꯍꯣꯡ ꯉꯥꯍꯣꯡꯕ ꯁꯅꯥ ꯃꯅꯤ ꯃꯨꯛꯇ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯔꯝꯃꯤ ꯅꯤꯡꯊꯤ ꯂꯩꯕꯥꯛ ꯑꯁꯤ꯫ ꯂꯝꯗꯝꯗꯨꯗ ꯄꯥꯜꯂꯤꯕ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯃꯕꯨꯛ ꯃꯄꯥꯎ ꯐꯕ, ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯕꯨ ꯃꯆꯥꯗ ꯃꯆꯥꯗꯧꯅ ꯌꯥꯝꯅ ꯂꯨꯅ ꯇꯧꯖꯕ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯖꯔꯤꯕ ꯅꯤꯡꯊꯤ ꯂꯩꯕꯥꯛ ꯍꯥꯏꯔꯤꯕ ꯂꯝꯗꯝ ꯑꯁꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯩꯅꯥ ꯑꯃ ꯁꯟꯗꯣꯔꯛꯂꯝꯃꯤ꯫ ꯂꯩꯅꯥ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯝꯗꯝ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯑꯁꯤꯕꯒꯤ ꯈꯌꯥꯠꯇ ꯇꯥꯈꯤ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯤ ꯁꯤꯕ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯝꯗꯝ ꯑꯗꯨꯒꯤ ꯑꯈꯪ ꯑꯍꯩꯁꯤꯡꯗꯨ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯋꯥꯀꯠꯂꯝꯃꯤ꯫ ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯑꯃꯨꯛꯇꯗꯤ ꯀꯟꯕꯤꯌꯨ꯫ ꯃꯁꯛ ꯃꯃꯤꯡ ꯈꯪꯗꯕ ꯂꯩꯅꯥ ꯑꯃꯅ ꯄ꯭ꯔꯖꯥ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯤꯕꯒꯤ ꯈꯌꯥꯠꯇ ꯂꯪꯁꯤꯟꯕꯤꯔꯔꯦ꯫ ꯉꯁꯤꯅ ꯀꯅꯥ ꯁꯤꯒꯅꯤ, ꯍꯌꯦꯡꯅ ꯀꯅꯥꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯣꯏꯒꯅꯤ ꯑꯩꯈꯣꯏ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ꯫ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇꯗꯤ ꯀꯟꯕꯤꯌꯨ ꯏꯅꯤꯡꯊꯧ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯅꯈꯣꯏꯒꯤ ꯑꯋꯥꯕ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯏ꯫ ꯀꯣꯅꯨꯡꯒꯤ ꯂꯩꯔꯤꯕ ꯃꯥꯏꯕ ꯃꯥꯏꯕꯤ ꯑꯍꯩ ꯑꯍꯩꯕ ꯃꯌꯥꯝ ꯀꯧꯈꯠꯇꯨꯅ ꯑꯩꯁꯨ ꯀꯟꯅ ꯍꯣꯠꯅꯔꯤ ꯀꯝꯗꯧꯅ ꯂꯩꯅꯥ ꯑꯁꯤꯒꯤ ꯍꯤꯗꯥꯛ ꯊꯥꯁꯤꯒꯦ ꯍꯥꯏꯅ꯫ ꯋꯥꯔꯁꯨ ꯋꯥꯅ ꯃꯇꯝ ꯈꯔꯇꯪꯗꯤ ꯉꯥꯏꯕꯤꯌꯨ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯄꯤ ꯃꯄꯥ ꯑꯣꯏꯅ ꯑꯩꯅ ꯐꯅꯕ ꯁꯤꯟꯒꯅꯤ꯫ ꯑꯗꯨꯕꯨ ꯏꯅꯤꯡꯊꯧ, ꯅꯨꯃꯤꯠ ꯃꯁꯤꯡ ꯌꯥꯝꯂꯛꯂꯦ꯫ ꯂꯩꯅꯥ ꯑꯁꯤꯅ ꯄ꯭ꯔꯖꯥ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯑꯣꯠꯂꯤꯕ ꯑꯩꯈꯣꯏ ꯂꯩꯕ ꯌꯥꯝꯅ ꯀꯤꯔꯦ꯫ ꯄ꯭ꯔꯖꯥ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯏꯅꯤꯡꯊꯧ, ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯔꯤꯕꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯂꯩꯔꯤꯕ ꯂꯩꯅꯥ ꯑꯁꯤ ꯀꯔꯤꯗꯒꯤ ꯍꯧꯔꯛꯄꯅꯣ, ꯀꯔꯤꯅ ꯁꯟꯗꯣꯔꯛꯄꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯂꯩꯅꯥ ꯑꯁꯤꯒꯤ ꯍꯤꯗꯥꯛ ꯊꯥꯗ꯭ꯔꯤꯉꯩ ꯂꯩꯅꯥ ꯑꯁꯤ ꯀꯝꯗꯧꯅ ꯍꯧꯔꯛꯄꯅꯣ, ꯀꯔꯤꯅ ꯊꯣꯛꯍꯟꯕꯅꯣ ꯍꯥꯏꯅ ꯍꯥꯟꯅ ꯊꯤꯗꯣꯛꯄꯤꯌꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯃꯥꯒꯤ ꯑꯁꯣꯏꯕ ꯈꯪꯖꯔꯛꯂꯦ꯫ ꯅꯍꯥꯟ ꯃꯈꯩ ꯃꯥꯅ ꯊꯥꯡꯂꯝꯂꯤꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯑꯣꯟꯅꯔꯝꯂꯦ꯫ ꯂꯩꯅꯥ ꯑꯁꯤꯒꯤ ꯃꯔꯝꯗ ꯑꯀꯨꯞꯄ ꯃꯔꯣꯜ ꯈꯪꯗ꯭ꯔꯤꯉꯩ ꯂꯩꯅꯥ ꯑꯁꯤꯒꯤ ꯍꯤꯗꯥꯛ ꯊꯤꯅꯕ ꯍꯥꯟꯅ ꯍꯣꯠꯅꯔꯨꯔꯦ ꯃꯥꯅ꯫ ꯍꯧꯖꯤꯛꯇꯤ ꯃꯁꯥꯒꯤ ꯑꯁꯣꯏꯕꯗꯨ ꯈꯪꯖꯔꯗꯨꯅ ꯅꯤꯡꯊꯧꯗꯨꯅ ꯍꯥꯏꯔꯝꯃꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗ, ꯑꯩ ꯏꯁꯥꯒꯤ ꯑꯁꯣꯏꯕ ꯏꯁꯥꯅ ꯈꯪꯕ ꯉꯝꯖꯔꯦ꯫ ꯂꯩꯅꯥ ꯑꯁꯤꯒꯤ ꯃꯔꯝꯗ ꯑꯩꯅ ꯀꯔꯤꯁꯨ ꯈꯪꯗꯅ ꯍꯤꯗꯥꯛ ꯊꯤꯅꯕ ꯍꯣꯠꯅꯔꯨꯔꯦ꯫ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯍꯟꯗꯛ ꯊꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩ ꯁꯣꯏꯗꯅ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯖꯒꯦ ꯂꯩꯅꯥ ꯑꯁꯤ ꯀꯔꯤꯗꯒꯤ ꯍꯧꯔꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯣ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥꯏꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯇꯤꯜꯂꯝꯕ ꯃꯤꯌꯥꯝꯗꯨ ꯃꯍꯩ ꯃꯌꯨꯝꯗ ꯂꯣꯏꯅ ꯍꯟꯅꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯗ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯀꯣꯅꯨꯡꯒꯤ ꯃꯥꯏꯕ ꯑꯍꯩ ꯑꯍꯩꯕ ꯈꯔ ꯀꯧꯈꯠꯇꯨꯅ ꯃꯈꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ, ꯑꯩꯒꯤ ꯋꯥꯌꯦꯜꯗ ꯑꯁꯣꯏꯕ ꯈꯔ ꯂꯩꯈꯤꯕꯅ ꯂꯩꯕꯥꯛ ꯑꯁꯤ ꯃꯇꯝ ꯀꯨꯏꯅ ꯑꯋꯥ ꯑꯅꯥ ꯇꯥꯕ ꯑꯣꯏꯔꯝꯂꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏꯅ ꯇꯧꯒꯗꯕ ꯊꯧꯗꯥꯡ ꯑꯩ ꯃꯔꯤꯛ ꯆꯨꯝꯅ ꯍꯥꯏꯔꯒꯦ, ꯃꯨꯟꯅ ꯇꯥꯔꯣ꯫ ꯅꯈꯣꯏꯅ ꯂꯩꯅꯥ ꯑꯁꯤꯒꯤ ꯍꯤꯗꯥꯛ ꯊꯤꯕꯒꯤ ꯃꯍꯨꯠ ꯂꯩꯅꯥ ꯑꯁꯤ ꯀꯔꯤꯗꯒꯤ ꯑꯣꯏꯍꯟꯕꯅꯣ, ꯀꯝꯗꯧꯅ ꯑꯣꯏꯔꯛꯈꯤꯕꯅꯣ ꯍꯥꯏꯕꯁꯤꯅꯆꯤꯡꯕ ꯍꯥꯟꯅ ꯊꯤꯗꯣꯔꯛꯈꯣ꯫ ꯃꯇꯝꯗꯨꯗ ꯈꯛꯇ ꯂꯩꯅꯥ ꯑꯁꯤꯒꯤ ꯍꯤꯗꯥꯛ ꯊꯤꯕ ꯐꯪꯒꯅꯤ꯫ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯈꯣꯏꯅ ꯆꯍꯤ ꯂꯤꯁꯤꯡ ꯆꯪꯅ ꯍꯤꯗꯥꯛ ꯊꯤꯔꯕꯁꯨ ꯐꯪꯕ ꯀꯧꯕ ꯂꯩꯔꯣꯏ꯫ ꯑꯩꯅ ꯅꯈꯣꯏꯗ ꯍꯞꯇꯥ ꯑꯃꯒꯤ ꯃꯇꯝ ꯄꯤꯔꯤ꯫ ꯃꯇꯝꯁꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯅꯥ ꯑꯁꯤꯒꯤ ꯃꯔꯝꯗ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯔꯛꯀꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧꯅ ꯍꯥꯏꯔꯕꯗꯨꯗ ꯀꯣꯅꯨꯡꯒꯤ ꯃꯥꯏꯕꯁꯤꯡꯁꯨ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯄꯨꯗꯨꯅ ꯃꯐꯝꯗꯨꯗꯒꯤ ꯆꯠꯅꯈꯤ꯫ ꯍꯦꯛ ꯅꯣꯡꯉꯥꯜꯂꯛꯄꯒ ꯃꯥꯏꯕꯁꯤꯡꯗꯨ ꯃꯥꯒꯤ ꯆꯪꯒꯗꯕ ꯈꯨꯠꯂꯥꯏ ꯑꯃꯗꯤ ꯄꯣꯠ ꯆꯩꯁꯤꯡꯗꯨ ꯃꯌꯨꯝ ꯌꯣꯝꯗꯨꯅ ꯄꯨꯔꯒ ꯃꯥꯒꯤ ꯃꯌꯨꯝꯗꯒꯤ ꯊꯣꯔꯛꯇꯨꯅ ꯈꯣꯡꯁꯥꯟꯈ꯭ꯔꯦ ꯈꯨꯡꯒꯪ ꯇꯥꯝꯅ ꯂꯩꯅꯥ ꯑꯗꯨꯒꯤ ꯃꯔꯝꯗ ꯊꯤꯖꯤꯟꯕ꯫ ꯍꯞꯇꯥ ꯑꯃꯒꯤ ꯃꯇꯨꯡꯗ ꯃꯥꯏꯕꯁꯤꯡꯗꯨ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯊꯨꯡꯂꯔꯦ꯫ ꯅꯤꯡꯊꯧꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯃꯥꯏꯕ ꯑꯃꯅ ꯍꯥꯏꯖꯔꯛꯂꯝꯃꯤ, ꯈꯨꯔꯨꯝꯖꯔꯤ ꯏꯅꯤꯡꯊꯧ, ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯅꯥꯏ ꯑꯩꯈꯣꯏꯅ ꯍꯞꯇꯥ ꯑꯃ ꯆꯨꯞꯅ
ꯈꯨꯡꯒꯪꯁꯤꯡꯗ ꯀꯣꯏꯗꯨꯅ ꯂꯩꯅꯥ ꯑꯗꯨꯒꯤ ꯃꯔꯝꯗ ꯊꯤꯖꯤꯜꯂꯨꯔꯦ꯫ ꯑꯩꯈꯣꯏꯅ ꯈꯪꯂꯛꯄ ꯎꯔꯛꯄꯁꯤꯡꯗꯨ ꯏꯅꯤꯡꯊꯧꯗ ꯇꯝꯖꯒꯦ ꯍꯥꯏꯅ ꯂꯥꯛꯆꯔꯦ ꯑꯩꯈꯣꯏ꯫ ꯅꯤꯡꯊꯧ ꯑꯗꯨꯅ "ꯅꯈꯣꯏ ꯂꯥꯛꯄ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ꯫ ꯍꯥꯏꯌꯨ, ꯅꯈꯣꯏꯅ ꯍꯥꯏꯅꯤꯡꯕꯁꯤꯡꯗꯨ ꯂꯩꯅꯥ ꯑꯗꯨꯒꯤ ꯃꯔꯝꯗ ꯀꯔꯤ ꯀꯔꯤ ꯈꯪꯂꯛꯂꯦ?" ꯃꯥꯏꯕ ꯑꯃꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯈꯨꯡꯒꯪ ꯈꯨꯗꯤꯡꯃꯛꯇ ꯂꯩꯅꯥ ꯑꯁꯤꯒꯤ ꯆꯩꯊꯦꯡ ꯂꯣꯏꯅ ꯐꯪꯂꯦ꯫ ꯂꯩꯅꯥ ꯑꯁꯤꯅ ꯁꯣꯛꯍꯜꯂꯕ ꯃꯤꯑꯣꯏ ꯑꯗꯣ ꯃꯁꯥꯗ ꯐꯨꯒ꯭ꯔꯤ ꯑꯆꯧ ꯑꯆꯧꯕ ꯊꯨꯡꯒꯅꯤ, ꯍꯥꯒꯠꯆꯕ ꯄꯣꯛꯀꯅꯤ꯫ ꯍꯥꯒꯠꯆꯔꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯍꯣꯠꯂꯨꯕ ꯃꯇꯝꯗ ꯍꯥꯒꯠꯆꯕ ꯍꯦꯟꯖꯤꯜꯂꯛꯇꯨꯅ ꯍꯦꯟꯅ ꯍꯣꯠꯄꯗ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯁꯥꯗꯣ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯒꯅꯤ, ꯃꯃꯤꯠꯇꯒꯤ ꯏ ꯇꯥꯔꯛꯀꯅꯤ, ꯁꯣꯔ ꯍꯣꯟꯕ ꯉꯝꯂꯛꯂꯣꯏ, ꯃꯁꯥ ꯃꯅꯨꯡꯗ ꯃꯩꯔꯤ ꯆꯥꯛꯄꯒꯨꯝ ꯑꯁꯥꯕ ꯐꯥꯎꯒꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯄꯗꯒꯤ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯤꯑꯣꯏ ꯑꯗꯨ ꯃꯇꯣꯝꯇ ꯁꯤꯖꯈꯤꯅꯤ꯫ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯂꯩꯅꯥꯗꯨꯅ ꯁꯣꯛꯍꯜꯂꯕ ꯃꯤꯑꯣꯏ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯒꯅꯤ꯫ ꯃꯈꯣꯏꯁꯤꯡꯗꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯂꯧꯅꯔꯛꯇꯨꯅ ꯄꯥꯛꯇꯛꯅꯅ ꯅꯥꯍꯜꯂꯤ." ꯅꯤꯡꯊꯧ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯔꯝꯗꯦ ꯃꯥꯏꯕꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ꯫ "ꯑꯣꯟꯊꯣꯛꯅ ꯄꯦꯟꯈꯤꯗ꯭ꯔꯦꯗ ꯑꯩꯗꯤ꯫ ꯂꯩꯕꯥꯛ ꯑꯃꯒꯤ ꯃꯄꯤ ꯃꯄꯥ ꯑꯣꯏꯔꯒ ꯑꯩꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯕ." ꯃꯥꯏꯕ ꯑꯃꯅ ꯑꯃꯨꯛ, "ꯍꯧꯖꯤꯛꯇꯤ ꯑꯋꯥꯕ ꯄꯣꯠꯂꯨꯝ ꯑꯗꯣ ꯈꯔꯗ ꯑꯣꯏꯔꯁꯨ ꯅꯦꯝꯊꯍꯟꯕ ꯉꯝꯂꯒꯅꯤ ꯏꯅꯤꯡꯊꯧ꯫ ꯂꯩꯅꯥ ꯑꯁꯤ ꯀꯔꯤꯅ ꯑꯣꯏꯍꯜꯂꯛꯄꯅꯣ ꯍꯥꯏꯕ ꯑꯩꯈꯣꯏ ꯈꯪꯕ ꯉꯝꯖꯔꯦ." "ꯀꯝꯗꯧꯅꯅꯣ ꯍꯥꯏꯌꯨ ꯇꯥꯁꯤ." "ꯎꯆꯤꯁꯤꯡꯅ ꯊꯣꯛꯍꯟꯕ ꯂꯩꯅꯥ ꯃꯈꯜ ꯑꯃ ꯑꯣꯏꯔꯝꯂꯦ ꯏꯅꯤꯡꯊꯧ꯫ ꯎꯆꯤꯁꯤꯡꯗꯨꯒꯤ ꯃꯁꯥꯗ ꯌꯥꯎꯕ ꯃꯍꯤꯛꯁꯤꯡꯗꯨꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ꯫ ꯎꯆꯤꯅ ꯄꯣꯠꯁꯛ ꯑꯃ ꯆꯤꯛꯄ ꯃꯇꯝꯗ ꯃꯍꯤꯛ ꯑꯗꯨ ꯄꯣꯠꯁꯛꯇꯨꯗ ꯄꯛꯈꯤ, ꯑꯗꯨꯒ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃꯅ ꯄꯣꯠꯁꯛꯇꯨ ꯄꯥꯏꯔꯨꯕ ꯃꯇꯝꯗ ꯄꯣꯠꯁꯛꯇꯨꯗ ꯌꯥꯎꯔꯝꯕ ꯃꯍꯤꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯈꯨꯠ ꯈꯣꯡꯗ ꯄꯛꯂꯛꯇꯨꯅ ꯀꯣꯟꯅꯊꯪꯗ ꯑꯩꯈꯣꯏꯒꯤ ꯇꯨꯈꯣꯡ ꯐꯥꯎꯗꯨꯅ ꯏꯁꯥ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯒ ꯂꯩꯅꯥ ꯑꯁꯤ ꯑꯣꯏꯍꯜꯂꯛꯄꯅꯤ ꯅꯤꯡꯊꯧ." ꯅꯤꯡꯊꯧ ꯑꯗꯨꯅ, "ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯗꯤ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯁꯤꯒꯦ?" ꯃꯥꯏꯕ ꯑꯗꯨꯅ, "ꯏꯅꯤꯡꯊꯧꯒꯤ ꯑꯆꯥꯟꯕ ꯊꯥꯖꯕ ꯃꯟꯇ꯭ꯔꯤꯁꯤꯡꯒ ꯇꯥꯟꯅꯗꯨꯅ ꯀꯔꯤ ꯀꯔꯝ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯨ ꯄꯨꯟꯅ ꯇꯥꯟꯅꯔꯁꯤ." ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯃꯟꯇ꯭ꯔꯤꯁꯤꯡꯗꯨ ꯄꯨꯂꯞ ꯀꯧꯈꯠꯂꯝꯃꯤ ꯀꯣꯅꯨꯡ ꯑꯗꯨꯗ, ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯂꯩꯅꯥ ꯑꯁꯤ ꯊꯦꯡꯅꯒꯅꯤ ꯍꯥꯏꯕꯒꯤ ꯃꯔꯝꯗ ꯋꯥ ꯀꯌꯥ ꯈꯟꯅꯔꯝꯃꯤ꯫ ꯃꯟꯇ꯭ꯔꯤ ꯑꯃꯅ "ꯈꯨꯡꯒꯪꯁꯤꯡꯁꯤꯗ ꯂꯩꯔꯤꯕ ꯎꯆꯤ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯆꯤꯠꯊꯗꯅ ꯂꯣꯏꯅ ꯍꯥꯠꯇꯣꯛꯄ ꯉꯝꯂꯕꯗꯤ ꯂꯩꯅꯥ ꯑꯁꯦ ꯊꯦꯡꯅꯕꯗ ꯈꯔ ꯂꯥꯏꯒꯗ꯭ꯔꯥ ꯈꯟꯖꯩ ꯏꯅꯤꯡꯊꯧ." ꯃꯟꯇ꯭ꯔꯤ ꯑꯃꯅ ꯑꯃꯨꯛ, "ꯑꯗꯨꯕꯨ ꯀꯔꯤ ꯎꯄꯥꯏ ꯇꯧꯗꯨꯅ ꯎꯆꯤꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯍꯥꯠꯄ ꯉꯝꯒꯅꯤ?" ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯎꯆꯤ ꯍꯥꯏꯕ ꯖꯤꯕꯁꯦ ꯄꯥꯛ ꯍꯦꯛ ꯍꯥꯠꯄ ꯉꯝꯗꯕ ꯖꯤꯕꯅꯤ꯫ ꯑꯆꯝꯕ ꯎꯄꯥꯏꯅꯗꯤ ꯃꯈꯣꯏꯕꯨ ꯍꯥꯠꯄ ꯉꯝꯂꯣꯏ." ꯑꯁꯨꯝꯅ ꯃꯍꯩ ꯑꯃꯅ ꯑꯃ ꯄꯉꯥꯡꯗ ꯉꯥꯡꯅꯩ꯫ ꯑꯗꯨꯕꯨ ꯎꯆꯤ ꯄꯨꯝꯕ ꯂꯣꯏꯅ ꯍꯥꯠꯄ ꯉꯝꯅꯕꯒꯤ ꯎꯄꯥꯏꯗꯤ ꯀꯅꯥꯅꯁꯨ ꯅꯤꯡꯊꯧꯗ ꯄꯨꯊꯣꯛꯄ ꯉꯝꯂꯝꯗꯦ꯫ ꯃꯗꯨꯗ ꯅꯤꯡꯊꯧꯗꯨꯅ ꯑꯉꯛꯄ ꯋꯥ ꯑꯃ ꯍꯥꯏꯔꯝꯃꯤ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯇꯥꯅꯕ꯫ "ꯅꯁꯥ ꯅꯁꯥꯒꯤ ꯂꯧꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯎꯆꯤ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯇꯥꯟꯊꯣꯛꯄ ꯉꯝꯕ ꯃꯤꯁꯛꯇ ꯑꯩꯅ ꯑꯩꯒꯤ ꯂꯩꯕꯥꯛ ꯇꯪꯈꯥꯏ ꯑꯃ ꯄꯤꯊꯣꯛꯀꯅꯤ꯫ ꯃꯇꯤꯛ ꯂꯩꯕ ꯀꯅꯥꯅꯣ ꯊꯣꯔꯛꯎ, ꯑꯩꯒꯤ ꯈꯨꯡꯒꯪꯁꯤꯡꯗꯒꯤ ꯎꯆꯤ ꯂꯣꯏꯅ ꯇꯥꯟꯊꯣꯛꯄ ꯉꯝꯒꯗꯕ." ꯑꯁꯨꯝꯅ ꯅꯤꯡꯊꯧꯅ ꯋꯥꯍꯩ ꯑꯗꯨ ꯂꯩꯕꯥꯛ ꯄꯣꯝꯖꯥꯎ ꯊꯤꯟꯈ꯭ꯔꯦ꯫ ꯈꯪꯗꯕ ꯃꯤꯁꯨ ꯈꯪꯂꯦ, ꯇꯥꯗꯕ ꯃꯤꯁꯨ ꯇꯥꯔꯦ꯫ ꯅꯤꯡꯊꯧꯒꯤ ꯂꯩꯕꯥꯛ ꯇꯪꯈꯥꯏ ꯑꯗꯨ ꯄꯥꯝꯕꯅ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯨ ꯃꯥꯅ ꯍꯩꯖꯕ ꯁꯤꯡꯖꯕ ꯃꯍꯩ ꯃꯁꯤꯡ ꯄꯨꯊꯣꯛꯇꯨꯅ ꯎꯆꯤ ꯄꯨꯝꯅꯃꯛ ꯃꯥꯡꯍꯟꯅꯕ ꯎꯄꯥꯏ ꯀꯌꯥ ꯊꯤꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯤꯌꯥꯝꯅ ꯍꯣꯠꯅꯔꯤꯕꯁꯤꯡꯗꯨ ꯃꯥꯏ ꯄꯥꯛꯄ ꯉꯝꯂꯝꯗꯦ꯫ ꯀꯅꯥ ꯑꯃꯠꯇꯅ ꯎꯆꯤ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯍꯥꯠꯄ ꯉꯝꯂꯝꯗꯦ꯫ ꯋꯥꯈꯜ ꯂꯩꯔꯕ ꯂꯧꯁꯤꯡ ꯆꯥꯎꯔꯕ ꯃꯤꯑꯣꯏꯁꯤꯡꯅ ꯐꯥꯎꯕ ꯎꯆꯤ ꯑꯗꯨ ꯇꯨꯝꯅ ꯍꯥꯠꯄ ꯉꯝꯂꯝꯗꯦ꯫ ꯉꯁꯤ ꯂꯣꯏꯅ ꯁꯤꯔꯕꯣꯏ ꯈꯜꯂꯤ, ꯅꯣꯡꯉꯥꯜꯂꯒ ꯎꯆꯤ ꯃꯈꯩ ꯍꯦꯛꯇ ꯂꯥꯡꯉꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯄ꯭ꯔꯖꯥ ꯃꯌꯥꯝꯗꯨ ꯍꯣꯠꯅꯕ ꯂꯦꯞꯂꯝꯗꯦ꯫ ꯎꯆꯤ ꯐꯥꯅꯕ ꯄꯥꯝꯕꯩ ꯑꯗꯨꯃꯛ ꯊꯤꯔꯝꯃꯤ꯫ ꯃꯤꯑꯣꯏ ꯈꯔꯗꯤ ꯅꯤꯡꯍꯟꯅꯕ ꯄꯣꯛꯂꯗꯨꯅ ꯎꯆꯤ ꯍꯥꯠꯄ ꯇꯣꯛꯂꯒ ꯃꯥꯒꯤ ꯁꯤꯟꯊꯥ ꯄꯥꯡꯅꯅꯕꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯅꯤ, ꯂꯝꯗꯝ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯈꯨꯡꯒꯪ ꯑꯗꯨꯗ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯄꯨꯟꯅ ꯎꯅꯗꯨꯅ ꯎꯆꯤ ꯑꯗꯨ ꯀꯔꯝꯅ ꯍꯥꯠꯁꯤꯒꯦ ꯍꯥꯏꯅ ꯋꯥ ꯈꯟꯅꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯋꯥ ꯈꯟꯅꯔꯤꯉꯩ ꯅꯨꯄꯥ ꯑꯃ ꯆꯪꯂꯛꯇꯨꯅ ꯃꯌꯥꯝ ꯃꯥꯡꯗ ꯂꯦꯞꯂꯝꯃꯤ꯫ ꯅꯨꯄꯥꯗꯨꯒꯤ ꯃꯁꯛ ꯃꯑꯣꯡ
ꯐꯤꯕꯝ ꯃꯨꯇ꯭ꯔꯤꯗ ꯎꯕꯗ ꯃꯤꯌꯥꯝꯗꯨꯅ ꯍꯥꯏꯅꯔꯝꯃꯤ, "ꯀꯅꯥꯅꯣ ꯅꯨꯄꯥꯁꯤꯗꯤ? ꯑꯃꯨꯛ ꯐꯥꯎꯕꯁꯨ ꯎꯈꯤꯗ꯭ꯔꯤꯗ꯫ ꯈꯨꯡꯒꯪꯁꯤꯒꯤ ꯃꯤꯑꯣꯏꯗꯤ ꯃꯥꯟꯗꯦ, ꯑꯇꯣꯞꯄ ꯂꯩꯕꯥꯛꯇꯒꯤ ꯂꯥꯛꯄ ꯃꯤꯑꯣꯏ ꯑꯣꯏꯔꯝꯒꯅꯤ꯫ ꯅꯤꯡꯊꯤ ꯂꯩꯕꯥꯛꯀꯤ ꯃꯤꯑꯣꯏ ꯑꯃꯠꯇ ꯃꯥꯅ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜꯁꯤ ꯁꯦꯠꯇꯦ, ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯑꯃꯗꯒꯤ ꯂꯥꯛꯄꯅꯤ ꯇꯥꯛꯄꯅꯤ." ꯑꯁꯨꯝꯅ ꯃꯌꯥꯝꯅ ꯅꯤꯝꯐꯨ ꯉꯥꯡꯅꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯂꯝꯗꯝ ꯑꯁꯤꯒꯤ ꯏꯅꯤꯡꯊꯧ ꯑꯃꯗꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯃꯊꯥ ꯁꯥꯔꯤꯕ ꯋꯥꯔꯤꯕ ꯄꯨꯝꯕ ꯑꯩ ꯂꯣꯏꯅ ꯈꯪꯕ ꯉꯝꯃꯤ꯫ ꯅꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯅ ꯂꯥꯛꯂꯤꯕꯅꯤ ꯑꯩ." ꯅꯨꯄꯥꯗꯨꯒꯤ ꯋꯥꯍꯩꯗꯨ ꯇꯥꯔꯒ ꯑꯍꯜ ꯑꯃꯅ ꯍꯪꯂꯛꯂꯝꯃꯤ, "ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯀꯅꯥꯅꯣ? ꯀꯔꯤ ꯂꯝꯗꯒꯤ ꯂꯥꯛꯄꯅꯣ? ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯋꯥꯔꯤꯕ ꯑꯁꯤꯒꯤ ꯃꯔꯝꯗ ꯅꯪꯅ ꯀꯝꯗꯧꯅ ꯈꯪꯂꯤꯕ?" ꯅꯨꯄꯥꯗꯨꯅ ꯈꯨꯝꯃꯤ, "ꯑꯩꯒꯤ ꯃꯤꯡ ꯂꯩꯇꯦ. ꯑꯩꯕꯨ ꯄꯣꯛꯄ ꯃꯇꯝꯗ ꯀꯅꯥꯅꯁꯨ ꯑꯩꯒꯤ ꯃꯤꯡ ꯊꯣꯟꯕꯤꯈꯤꯗꯦ. ꯑꯗꯨꯒ ꯑꯩ ꯃꯐꯝꯁꯤꯗꯒꯤꯁꯨ ꯅꯠꯇꯦ, ꯑꯔꯥꯞꯄ ꯂꯝꯗꯝ ꯑꯃꯗꯒꯤ ꯂꯥꯛꯄꯅꯤ. ꯑꯩꯅ ꯂꯝ ꯑꯁꯨꯝ ꯀꯣꯏꯔꯛꯄꯗ ꯅꯤꯡꯊꯤ ꯂꯩꯕꯥꯛ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯌꯧꯔꯛꯄꯅꯤ. ꯅꯈꯣꯏꯒꯤ ꯃꯥꯏꯊꯣꯡ ꯌꯦꯡꯕꯗꯇ ꯈꯪꯂꯦ ꯅꯈꯣꯏꯁꯤ ꯀꯔꯤꯒꯨꯝꯕ ꯑꯋꯥꯕ ꯑꯃ ꯃꯥꯌꯣꯛꯅꯔꯦ ꯍꯥꯏꯕ. ꯑꯩꯅ ꯑꯋꯥꯕ ꯑꯗꯣ ꯁꯣꯏꯗꯅ ꯀꯣꯛꯍꯟꯒꯅꯤ." ꯑꯁꯨꯝꯅ ꯅꯨꯄꯥꯗꯨꯅ ꯍꯥꯏꯕꯗꯒꯤ ꯃꯐꯝꯗꯨꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯗꯨꯅ ꯅꯨꯄꯥꯗꯨꯕꯨ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧꯒꯤ ꯃꯃꯥꯡꯗ ꯎꯠꯇꯨꯅ ꯑꯍꯜ ꯑꯃꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯑꯩꯅ ꯏꯅꯤꯡꯊꯧꯒꯤꯗꯃꯛꯇ ꯈꯨꯗꯣꯜ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ." ꯅꯤꯡꯊꯧ ꯑꯗꯨꯅ, "ꯍꯥꯏꯌꯨ ꯏꯄꯥꯒꯨꯝꯂꯕ ꯑꯍꯜ, ꯑꯩꯒꯤꯗꯃꯛꯇ ꯀꯔꯤ ꯄꯨꯔꯛꯄ꯭ꯔꯥ?" ꯑꯍꯜ ꯑꯗꯨꯅ, "ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯅꯍꯥ ꯑꯁꯦ ꯑꯔꯥꯞꯄ ꯃꯐꯝꯗꯒꯤ ꯂꯥꯛꯄ ꯅꯨꯄꯥꯅꯤ. ꯑꯩꯈꯣꯏ ꯈꯨꯡꯒꯪꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯄꯨꯟꯗꯨꯅ ꯎꯆꯤ ꯀꯔꯝꯅ ꯍꯥꯠꯁꯤꯒꯦ ꯍꯥꯏꯅ ꯋꯥ ꯈꯟꯅꯔꯤꯉꯩ ꯅꯨꯄꯥ ꯑꯁꯤ ꯂꯥꯛꯇꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯍꯥꯏꯔꯔꯤ, ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯄꯨꯝꯕ ꯀꯣꯛꯍꯟꯒꯅꯤ ꯍꯥꯏꯅ꯫ ꯑꯁꯤꯒꯨꯝꯂꯕ ꯇꯧꯕ ꯉꯝꯂꯕ ꯃꯤꯑꯣꯏ ꯑꯁꯤ ꯑꯩꯅ ꯏꯅꯤꯡꯊꯧꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯂꯛꯅꯗꯅ ꯂꯧꯁꯤꯟꯕꯤꯌꯨ." ꯅꯤꯡꯊꯧ ꯑꯗꯨꯅ ꯅꯨꯄꯥꯗꯨꯗ ꯍꯥꯏꯔꯝꯃꯤ, "ꯍꯥꯏꯌꯨ ꯅꯨꯄꯥ, ꯅꯪꯅ ꯀꯔꯤ ꯇꯧꯕ ꯉꯝꯒꯅꯤ ꯍꯧꯖꯤꯛ?" ꯅꯨꯄꯥꯗꯨꯅ, "ꯏꯅꯤꯡꯊꯧꯅ ꯑꯄꯥꯝꯕ ꯑꯃ ꯍꯦꯛꯇ ꯇꯧꯕ ꯉꯝꯒꯅꯤ. ꯅꯌꯥꯊꯪꯇꯕꯨ ꯇꯧꯊꯕꯤꯔꯛꯎ, ꯄꯤꯒꯥꯎꯁꯥꯅ ꯌꯥꯖꯒꯦ." ꯅꯤꯡꯊꯧ ꯑꯗꯨꯅ, "ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩ ꯋꯥ ꯈꯔ ꯍꯥꯏꯒꯦ, ꯃꯨꯟꯅ ꯇꯥꯎ. ꯅꯤꯡꯊꯤ ꯂꯩꯕꯥꯛ ꯍꯥꯏꯔꯤꯕ ꯂꯝꯗꯝ ꯑꯁꯤ ꯆꯍꯤ ꯑꯃ ꯁꯨꯞꯅ ꯑꯋꯥꯕ ꯅꯪꯗꯨꯅ ꯂꯥꯛꯄ ꯂꯝꯗꯝꯅꯤ. ꯎꯆꯤꯁꯤꯡꯅ ꯌꯥꯝꯅ ꯁꯥꯊꯤꯕ ꯂꯩꯅꯥ ꯃꯈꯜ ꯑꯃ ꯁꯟꯗꯣꯛꯇꯨꯅ ꯑꯩꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯕꯨ ꯑꯋꯥꯐꯝꯗ ꯇꯥꯍꯜꯂꯦ. ꯂꯩꯅꯥ ꯑꯁꯤꯒꯤ ꯍꯤꯗꯥꯛꯁꯨ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯦ. ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯎꯄꯥꯏꯗꯤ ꯎꯆꯤꯁꯤꯡꯁꯤ ꯇꯨꯝꯅ ꯍꯥꯠꯄ ꯑꯁꯤꯈꯛꯇꯅꯤ. ꯑꯗꯨꯕꯨ ꯂꯨꯔꯤꯕꯗꯤ ꯑꯩꯈꯣꯏꯅ ꯎꯆꯤ ꯍꯥꯠꯄ ꯉꯝꯗꯗꯅ ꯂꯩꯔꯤꯕ ꯑꯁꯤꯅꯤ. ꯀꯔꯤ ꯀꯔꯝ ꯇꯧꯔꯒ ꯎꯆꯤ ꯇꯨꯝꯅ ꯍꯥꯠꯀꯅꯤ? ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯎꯆꯤꯁꯤꯡꯕꯨ ꯑꯃꯠꯇ ꯆꯤꯊꯗꯅ ꯅꯪꯅ ꯂꯣꯏꯅ ꯍꯥꯠꯄ ꯉꯝꯂꯕꯗꯤ ꯑꯩꯅ ꯅꯪꯒꯤ ꯃꯅꯥ ꯆꯥꯎꯅ ꯄꯤꯒꯅꯤ." ꯅꯨꯄꯥꯗꯨꯅ, "ꯀꯔꯤ ꯃꯅꯥꯅꯣ ꯍꯥꯟꯅ ꯈꯪꯖꯕ ꯌꯥꯒꯗ꯭ꯔꯥ ꯅꯤꯡꯊꯧ?" "ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯅꯤꯡꯊꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯇꯪꯈꯥꯏ ꯑꯃꯗꯤ ꯅꯪꯉꯣꯟꯗ ꯄꯤꯕ ꯉꯝꯒꯅꯤ." "ꯏꯅꯤꯡꯊꯧ, ꯂꯩꯕꯥꯛ ꯇꯪꯈꯥꯏ ꯄꯥꯝꯖꯗꯦ ꯑꯩꯍꯥꯛꯇꯤ. ꯁꯨꯞꯅꯇꯪꯒꯤ ꯈꯨꯡꯒꯪ ꯑꯃꯈꯛꯇꯪ ꯃꯅꯥ ꯑꯣꯏꯅ ꯄꯤꯕꯤꯌꯨ." "ꯐꯔꯦ, ꯅꯪꯅ ꯑꯄꯥꯝꯕ ꯇꯧꯒꯅꯤ. ꯎꯆꯤ ꯍꯥꯟꯅ ꯇꯨꯝꯅ ꯍꯥꯠꯈꯣ." ꯑꯁꯨꯝꯅ ꯅꯤꯡꯊꯧꯅ ꯌꯥꯊꯪ ꯄꯤꯔꯛꯂꯕ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯁꯨ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯅ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜ ꯑꯗꯨꯗꯒꯤ ꯕꯥꯁꯤ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯍꯥꯏꯔꯝꯃꯤ, "ꯑꯩꯅ ꯕꯥꯁꯤ ꯑꯁꯤ ꯈꯣꯡꯒꯅꯤ. ꯕꯥꯁꯤꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯎꯆꯤ ꯄꯨꯝꯕ ꯑꯩꯒꯤ ꯏꯇꯨꯡ ꯂꯣꯏꯅ ꯏꯟꯅꯔꯛꯀꯅꯤ. ꯃꯗꯨꯗ ꯑꯩꯅ ꯎꯆꯤꯁꯤꯡꯗꯨꯕꯨ ꯂꯝꯖꯤꯡꯗꯨꯅ ꯆꯠꯂꯒ ꯅꯤꯡꯊꯤ ꯂꯩꯕꯥꯛꯀꯤ ꯑꯋꯥꯡ ꯊꯪꯕꯗ ꯂꯩꯕ ꯁꯅꯥꯍꯤꯗꯦꯜ ꯇꯨꯔꯦꯟꯗ ꯂꯣꯏꯅ ꯇꯥꯎꯊꯍꯟꯗꯨꯅ ꯍꯥꯠꯀꯅꯤ. ꯑꯩꯅ ꯕꯥꯁꯤ ꯑꯁꯤ ꯈꯣꯡꯗꯨꯅ ꯈꯨꯡꯒꯪ ꯁꯤꯟꯕ ꯊꯨꯡꯅ ꯆꯠꯄꯗ ꯀꯅꯥꯅꯁꯨ ꯑꯩꯒꯤ ꯏꯇꯨꯡ ꯏꯟꯅꯕꯤꯔꯛꯀꯅꯨ." ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯤꯕꯗꯨ ꯃꯌꯥꯝꯁꯨ ꯌꯥꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯅꯨꯄꯥꯗꯨ ꯃꯥꯒꯤ ꯕꯥꯁꯤ ꯈꯣꯡꯗꯨꯅ ꯀꯣꯅꯨꯡꯗꯒꯤ ꯊꯣꯛꯈꯤ꯫ ꯃꯥꯒꯤ ꯕꯥꯁꯤꯒꯤ ꯇꯣꯞ ꯇꯣꯞꯄ ꯑꯃꯨꯛ ꯐꯥꯎꯕ ꯇꯥꯈꯤꯗ꯭ꯔꯤꯕ ꯁꯨꯔ ꯑꯗꯨ ꯇꯥꯕꯗ ꯀꯣꯅꯨꯡꯗ ꯂꯩꯔꯝꯕ ꯎꯆꯤ ꯄꯨꯝꯕ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯈꯤ꯫ ꯃꯗꯨ ꯎꯕꯗ ꯃꯌꯥꯝꯗꯨ ꯉꯛꯅ ꯌꯦꯡꯅꯗꯨꯅ ꯂꯩꯍꯧꯏ꯫ ꯅꯨꯄꯥ ꯑꯗꯨ ꯀꯣꯅꯨꯡꯗꯒꯤ ꯊꯣꯔꯛꯂꯒ
ꯂꯝꯗꯝ ꯑꯗꯨꯒꯤ ꯂꯝꯕꯦꯟ ꯑꯆꯧꯕ ꯂꯩꯔꯛ ꯃꯆꯥ ꯑꯃꯗꯤ ꯑꯇꯩ ꯑꯇꯩ ꯂꯝꯕꯤ ꯁꯤꯟꯕ ꯊꯨꯡꯅ ꯆꯠꯂꯝꯃꯤ ꯕꯥꯁꯤ ꯑꯗꯨ ꯈꯣꯡꯗꯨꯅ꯫ ꯃꯥꯒꯤ ꯃꯇꯨꯡꯗꯁꯨ ꯎꯆꯤ ꯂꯤꯁꯤꯡ ꯂꯤꯁꯤꯡ ꯆꯥꯌꯣꯝ ꯁꯥꯅ ꯏꯟꯅꯗꯨꯅ ꯆꯠꯂꯤ꯫ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯗꯨ ꯅꯨꯃꯤꯠ ꯑꯃ ꯆꯨꯞꯅ ꯕꯥꯁꯤꯗꯨ ꯈꯣꯡꯗꯨꯅ ꯂꯝꯗꯝꯗꯨ ꯁꯤꯟꯕ ꯊꯨꯡꯅ ꯆꯠꯇꯨꯅ ꯎꯆꯤꯁꯤꯡ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯟꯗꯨꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯀꯣꯟꯅꯊꯪꯗ ꯅꯤꯡꯊꯤ ꯂꯩꯕꯥꯛꯀꯤ ꯑꯋꯥꯡ ꯊꯪꯕꯗ ꯂꯩꯕ ꯁꯅꯥꯍꯤꯗꯦꯜ ꯇꯨꯔꯦꯜ ꯑꯗꯨ ꯌꯧꯔꯛꯂꯦ꯫ ꯅꯨꯄꯥ ꯑꯗꯨ ꯊꯣꯡ ꯂꯥꯟꯕꯒꯤ ꯃꯍꯨꯠ ꯇꯨꯔꯦꯜꯗ ꯑꯣꯏꯅ ꯀꯨꯝꯊꯔꯛꯂꯝꯃꯤ ꯕꯥꯁꯤ ꯑꯗꯨ ꯈꯣꯡꯅ ꯈꯣꯡꯅ꯫ ꯃꯈꯣꯡꯅ ꯏꯔꯣꯏꯗꯨꯅ ꯆꯥꯎꯔꯕ ꯄꯥꯛꯂꯕ ꯁꯅꯥꯍꯤꯗꯦꯜ ꯇꯨꯔꯦꯜ ꯑꯗꯨ ꯂꯥꯟꯊꯣꯛꯂꯒ ꯇꯨꯔꯦꯜꯗꯨꯒꯤ ꯋꯥꯡꯃꯗ ꯂꯦꯞꯄꯤ꯫ ꯎꯆꯤꯁꯤꯡ ꯑꯗꯨꯁꯨ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯂꯥꯛꯄꯅ ꯑꯆꯧꯕ ꯇꯨꯔꯦꯜ ꯑꯗꯨ ꯀꯨꯝꯊꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯏꯔꯣꯏꯕ ꯍꯩꯇꯕꯅ ꯇꯨꯔꯦꯜꯗꯨꯗ ꯂꯣꯏꯅ ꯏꯔꯥꯛꯅꯔꯝꯃꯤ꯫ ꯃꯇꯨꯡ ꯏꯟꯅꯔꯛꯄ ꯎꯆꯤ ꯃꯌꯥꯝꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯕꯅ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯁꯤꯕꯗ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯗꯤ ꯆꯪꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯑꯗꯨ ꯅꯨꯄꯥ ꯑꯗꯨꯁꯨ ꯇꯨꯔꯦꯜ ꯋꯥꯡꯃꯗ ꯂꯩꯗꯨꯅ ꯈꯥꯡꯂꯝꯃꯤ ꯎꯆꯤꯁꯤꯡ ꯑꯗꯨ ꯁꯤꯕ ꯉꯥꯏꯕ ꯑꯣꯏꯅ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯅꯨꯄꯥ ꯑꯗꯨꯅ ꯇꯨꯔꯦꯜ ꯏꯃꯥꯏꯔꯣꯝꯗ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯎꯆꯤ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯁꯤꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯀꯌꯥ ꯑꯃꯅ ꯇꯨꯔꯦꯜꯒꯤ ꯏꯆꯦꯜꯗ ꯇꯥꯎꯊꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯤ ꯂꯩꯕꯥꯛ ꯑꯁꯤ ꯎꯆꯤꯒꯤ ꯑꯀꯤꯕ ꯂꯩꯇ꯭ꯔꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯥꯅ ꯍꯥꯏꯈꯤꯕ ꯋꯥ ꯉꯥꯛꯄ ꯑꯗꯨꯒꯤꯗꯃꯛ ꯅꯤꯡꯊꯧꯅ ꯃꯉꯣꯟꯗ ꯃꯅꯥ ꯁꯣꯏꯗꯅ ꯄꯤꯔꯅꯤ ꯈꯟꯅ ꯅꯨꯄꯥ ꯑꯗꯨꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯇꯨꯔꯦꯜꯗꯨ ꯂꯥꯜꯂꯛꯄꯗ ꯏꯔꯣꯏꯗꯨꯅ ꯂꯥꯛꯂꯕꯁꯨ ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯤ ꯂꯩꯕꯥꯛ ꯑꯃꯨꯛ ꯍꯜꯂꯛꯄ ꯃꯇꯝꯗꯗꯤ ꯅꯨꯄꯥ ꯑꯗꯨ ꯊꯣꯡ ꯑꯃ ꯂꯥꯟꯗꯨꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯥꯅ ꯅꯤꯡꯊꯤ ꯂꯩꯕꯥꯛ ꯌꯧꯔꯛꯄ ꯃꯇꯝꯗ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯅ ꯎꯔꯦ, ꯃꯣꯏꯒꯤ ꯃꯁꯥꯗ ꯑꯀꯤꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯒꯨꯝ꯫ ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯂꯤꯕꯗꯤ ꯅꯨꯄꯥ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯀꯅꯥꯅꯁꯨ ꯃꯥꯕꯨ ꯍꯔꯥꯎꯅ ꯇꯧꯕꯤꯗ꯭ꯔꯦ, ꯃꯥꯕꯨ ꯀꯅꯥꯅꯁꯨ ꯃꯁꯛ ꯈꯪꯕꯤꯈꯤꯗ꯭ꯔꯦ꯫ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯇꯧꯗꯨꯗ ꯄꯦꯟꯗꯅ ꯅꯨꯄꯥ ꯑꯗꯨ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯥ ꯎꯕꯗ ꯊꯣꯡꯁꯪꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯅꯁꯨ ꯃꯈꯣꯏ ꯃꯁꯦꯜ ꯌꯦꯡꯅꯗꯨꯅ ꯆꯤꯕꯣꯟ ꯆꯤꯕꯣꯟ ꯀꯔꯤ ꯀꯔꯤꯅꯣ ꯄꯉꯥꯡꯗ ꯉꯥꯡꯅꯩ꯫ ꯅꯨꯄꯥ ꯑꯗꯨ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯆꯪꯂꯛꯇꯨꯅ ꯅꯤꯡꯊꯧꯒꯤ ꯃꯃꯥꯡꯗ ꯂꯦꯞꯄꯤ꯫ ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯏꯅꯤꯡꯊꯧꯅ ꯍꯥꯏꯕ ꯊꯕꯛ ꯈꯨꯗꯤꯡ ꯑꯩ ꯂꯣꯏꯅ ꯄꯥꯡꯊꯣꯛꯆꯔꯦ꯫ ꯅꯤꯡꯊꯤ ꯂꯩꯕꯥꯛꯇ ꯎꯆꯤ ꯑꯃ ꯐꯥꯎꯕ ꯂꯩꯇ꯭ꯔꯦ꯫ ꯂꯩꯅꯥ ꯑꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯁꯣꯛꯍꯟꯕ ꯉꯝꯂꯔꯣꯏ꯫ ꯏꯅꯤꯡꯊꯧꯒꯤ ꯑꯄꯥꯝꯕ ꯊꯨꯡꯂꯕꯅꯤꯅ ꯑꯩꯒꯤ ꯑꯋꯥꯃꯜꯁꯨ ꯄꯤꯕꯤꯔꯣ, ꯑꯩꯒꯤ ꯃꯅꯥ ꯄꯤꯕꯤꯔꯣ꯫ ꯀꯗꯥꯏ ꯑꯩꯒꯤ ꯈꯨꯡꯒꯪ ꯑꯃ? ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯥꯏꯊꯣꯡꯗ ꯌꯥꯅꯤꯡꯗꯕꯒꯤ ꯃꯃꯤ ꯇꯥꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯗ ꯃꯥꯅ ꯄꯤꯅꯤꯡꯗꯕꯒꯤ ꯃꯑꯣꯡꯗ ꯃꯟꯇ꯭ꯔꯤꯁꯤꯡꯅꯁꯨ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯪꯅ ꯃꯍꯩꯖꯥꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯋꯥꯕ ꯇꯥꯍꯟꯕ ꯅꯠꯇ꯭ꯔꯥ? ꯅꯪ ꯅꯁꯥꯅ ꯊꯣꯛꯍꯟꯈꯤꯕ ꯂꯩꯅꯥ ꯑꯗꯨꯕꯨ ꯅꯪꯅ ꯉꯥꯛꯊꯣꯛꯄ ꯁꯥꯖꯤꯟꯅꯔꯒ ꯀꯩꯒꯤ ꯅꯉꯣꯟꯗ ꯃꯅꯥ ꯄꯤꯗꯣꯏꯅꯣ? ꯅꯪꯅ ꯎꯆꯤꯗ ꯖꯥꯗꯨ ꯇꯧꯕ ꯑꯗꯨꯒꯨꯝꯅ ꯂꯩꯅꯥ ꯑꯗꯨꯁꯨ ꯖꯥꯗꯨ ꯇꯧꯗꯨꯅ ꯁꯣꯛꯍꯟꯕ ꯅꯠꯇ꯭ꯔꯥ? ꯅꯪꯗꯤ ꯃꯅꯥ ꯄꯤꯒꯗꯕ ꯅꯠꯇꯦ, ꯗꯟꯗꯤ ꯑꯣꯏꯅ ꯄꯤꯒꯗꯕꯅꯤ꯫ ꯑꯩꯈꯣꯏ ꯅꯉꯣꯟꯗ ꯃꯅꯥ ꯄꯤꯕ ꯉꯝꯂꯣꯏ꯫ ꯑꯁꯨꯝꯅ ꯑꯃꯠꯇ ꯑꯣꯏꯅ ꯃꯟꯇ꯭ꯔꯤꯁꯤꯡꯗꯨꯅ ꯍꯥꯏꯔꯛꯂꯦ꯫ ꯃꯉꯣꯟꯗ ꯃꯅꯥ ꯄꯤꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯅꯤꯡꯊꯧ ꯑꯗꯨꯅꯁꯨ ꯂꯩꯅꯥ ꯑꯗꯨ ꯅꯨꯄꯥꯗꯨꯅ ꯁꯣꯏꯗꯅ ꯊꯣꯛꯍꯟꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯃꯔꯥꯜ ꯀꯌꯥ ꯁꯤꯕꯤꯔꯦ꯫ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯋꯥꯍꯩ ꯇꯥꯕꯗ ꯅꯨꯄꯥ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯥꯅ ꯋꯥꯅ ꯏꯔꯣꯏꯗꯨꯅ ꯇꯨꯔꯦꯜ ꯑꯆꯧꯕ ꯑꯗꯨ ꯂꯥꯟꯊꯣꯛꯈꯤꯕ, ꯅꯣꯡꯃ ꯅꯤꯅꯤ ꯆꯨꯞꯅ ꯆꯔꯥ ꯍꯦꯟꯗꯨꯅ ꯇꯨꯔꯦꯜ ꯋꯥꯡꯃꯗ ꯂꯩꯈꯤꯕꯁꯤꯡꯗꯨ ꯑꯔꯦꯝꯕꯗ ꯇꯥꯔꯦ ꯈꯟꯕꯗ ꯌꯥꯝꯅꯁꯨ ꯋꯥꯔꯧꯔꯝꯃꯤ꯫ ꯃꯥ ꯃꯔꯥꯜ ꯂꯩꯇꯦ, ꯃꯅꯥ ꯄꯤꯐꯝ ꯊꯣꯛꯏ ꯍꯥꯏꯅ ꯃꯥꯅ ꯐꯅ ꯀꯟꯅ ꯍꯥꯏꯖꯔꯁꯨ ꯀꯣꯅꯨꯡꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯥꯕꯨ ꯍꯦꯟꯅ ꯊꯤꯅ ꯆꯩꯕꯤꯔꯛꯏ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯅꯨꯄꯥ ꯑꯗꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯅꯤꯡꯊꯧꯗ ꯑꯃꯨꯛꯇꯪ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯑꯋꯥꯃꯜ ꯄꯤꯌꯨ, ꯑꯩꯒꯤ ꯃꯅꯥ ꯄꯤꯌꯨ, ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯐꯕ ꯑꯣꯏꯔꯣꯏ꯫ ꯑꯗꯨꯕꯨ ꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯀꯅꯥꯅꯁꯨ ꯇꯥꯕꯤꯔꯝꯗꯦ, ꯍꯦꯟꯅ ꯑꯗꯨꯝ ꯅꯣꯛꯁꯟꯕꯤꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯅꯨꯄꯥ ꯑꯗꯨ ꯁꯥꯎꯅ ꯀꯣꯅꯨꯡꯗꯒꯤ ꯆꯠꯈꯤꯔꯝꯃꯤ, ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯔꯝꯗꯅ꯫ ꯀꯣꯅꯨꯡꯗꯒꯤ ꯍꯜꯂꯛꯂꯒ ꯅꯨꯄꯥ ꯑꯗꯨ ꯂꯝꯍꯥꯡ ꯑꯃꯗ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯎꯈꯣꯡ ꯑꯃꯗ ꯐꯝꯂꯒ ꯃꯨꯟꯅ ꯋꯥꯈꯜ ꯇꯧꯔꯝꯃꯤ, ꯀꯝꯗꯧꯅ ꯂꯃꯟ ꯈꯨꯝꯁꯤꯒꯦ ꯍꯥꯏꯅ꯫ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯋꯥꯈꯜ ꯈꯜꯂꯕ ꯃꯇꯨꯡ
नुपा अदु ग्यान अमा लाइ। माना उची सुंबदा सिजिनखिबा मंत्र अदुमा सिजिनदुना मखोइदा लमन खुमलगे चपयुंगना खनखिरम्मी। मथंगी नुमितनी निंगथी लेबाकी प्रजा पुम्नमक कोनुंगदा चाउरबा कुमई अमा सरुक याबा लाअम्मी। चही खुदिंगी पांगथोकपा लौरोक कुमईनी। कुमई अदुदा चही मंगादगिना 15 फाउबगी मनुंगदा लेबा अंगांग अमता सरुक याहलमदे। अदुना चही 5 15 फाउबगी अंगांगसिंगना युम-युमदा थमलमलगा अहलसिंगदु पिकलिबा अंगांगसिंग पुदुना कुमई अदु यावबा चटनखि। नुमितुगी खुदोंग चाबा लौदुना नुपा अदु मागी बासी खोंगदुना खुंगंग अदोमदा लाअम्मी। मागी बासीगी खोंजल ताबदा मफम अदुदा लेरंबा अंगांग पुम्नमक वाखल अमदा ताउदुना ग्यान मांगलबा मिशक अमगुम मागी मतुंग इनदुना लोइना लाअम्मी। उची कया मागी मतुंग इनहनबा दुगुम नुपादुनसु अंगांगसिंगदु मागी मतुंग इनहनदुना पुरकलम्मी। असमना नुमितुमा खुंगंग अदु सिनबा थुंगना कोयरबा मतुंग नुपा अदु अंगांग कियामगा लोइनेना चाउरबा सनाहिदेल तुरेलगी थोंगदु लालगा निंगथी लेबाकदगी पुथुरक्तुना चटखिरम्मी। सोमदसु कोनुंगदा पांगथोकपा कुमई अदु लोरदुना प्रजा मयामदु लोइना हनखिरम्मी। मखोइना खुंगंग यौरकपा मतमददी मफम अदु खुंताक लानसिबगुम मी इताक ताकलम्मी कनासु लेबा उरमदे। मखोइ मखोइगी मयुम चंगनदुना येंगलुबा मतमदा अंगांग अमता लेरमदे। निंगथी लेबाकी खुंगंग सिंगदुदा लेरंबा हाइबबु अंगांग अहुम खक्तमक लेरम्मी। अंगांग अहुमदुगी मनुंगदा अमना मखोंग तिई अमना मना पंगी अमना ममित उदे। खुंगंगी अहल अमना हंगबगी मतुंग इन्ना मखोंग तेकपा अंगांगदुना हाइरम्मी। बासी मखोल अमा तारे बासीदुगी खोंजेलना आइबु पुंगसुम सुमखि। खोंजेलदुगी मतुंग इनदुना चनिंगबना ख्रो ख्रो खोले अदुबु आई खोंग तेकपा ओइरुबना खोंजेलदुगी मतुंग इनबा ngamkhide। ममित तांगबा अंगांगदुना मुख हाइरकलम्मी। अइसु बासीदुगी खोंजेलना सुमखि खांगबा ngamkhide खोंजेलदुगी मतुंग इननिंगबना अदुबु आइना मित तांगबा ओइरुबना खोंजेल अदुगी माइकई खंगदबना इनबा सुंगमखिदे। असिगा चप मानना मना पंगबा अंगांगदुसु बासीगी खोंजेल तादबना इनदुना चटखिदबने हाइबा मयामदुदा खंगहलम्मी। मदुदगी प्रजा मयामदु निंगथौ कोनुंगदा लाक्तुना अमुक कपलदुना वाखलरे थोकलिबा थौदोकदुगी मरमदा। इनिंगथौ अखोगी इचासिंगदो अमुक्तरी कनबियो। बासी खोंगबा नुपा अदु थीदुना मागी अवामल मतिक चाना पिबिखो। मदु नत्रबदी अखोगी इचासिंग अमुक हन्ना उबा फंगनी थाजद्रे। करीसु खंगजद्रिबा पिकलिबा अंगांगसिंगदुबु हौजिक केदौरंगनी। आइगी इचा सिनबियो इनिंगथौ आइगी इचा पिबियो। असमना प्रजा मियामगी मिकप मिराखोलदो ताबदा निंगथौदो अदुकी मतिक थमोय सोकलम्मी निंगमदबसु पोकलम्मी। माना बासी खोंगबा नुपा अदुगा यानखिबा वा ngakतबा अदुगिदमा निंगथौ अदुना आई लोइना खंगले हयेंगी नुमिता आई नुपा अदु थीदुना मंगोंदा मखोंग पाइदुना हाइजरगा अंगांगसिंगदुबु सोइदना कनगनी। ngasiगीदी पोथाबिरुरो मयाम पुम्नमक हयेंगी नुमिता आई अंगांगसिंग अदो ममा मपागी मखुत्ता सोइदना सिनगनी। असुमना निंगथौ अदुना थेमलबा अदुदा मयामदु खजिक वाखल इंगथरदुना कोनुंगदगी मागी मागी मयुमदा हनखिरम्मी। मथंगी नुमिता बासी खोंगबा नुपा अदु अमुक निंगथौगी कोनुंगदा लाअम्मी। ngasiदी मियाम पुंबना माबु हराव हराव तरामना ओक्लम्मी। निंगथौ अदुना अइना सोइखिबा अइना लानखिबा ngakतनी। अइगी इरालना मरम ओइरगा करीसु खंगजद्रिबा अंगांगसिंगदा दंडी पिबिगनो। अइ शाने याजरी अइंगोंदा दंडी पिबियु। नुपा अदुसु मखौ पोंगना हाइरम्मी। नसामकना हाइखिबा वा नसाना ngakतबा निंगथौ अमबु निंगथौनि हाइना अइना खंदे।
ꯃꯤꯒꯤ ꯇꯧꯕꯤꯃꯜ ꯈꯪꯗꯕ, ꯃꯤꯉꯣꯟꯗ ꯊꯥꯒꯠ ꯋꯥꯍꯩ ꯍꯥꯏꯕ ꯍꯩꯇꯕ, ꯑꯔꯦꯝꯕ ꯄꯥꯝꯕ ꯃꯤꯑꯣꯏ ꯑꯃꯗ ꯄꯤꯒꯗꯕ ꯑꯍꯛꯄ ꯗꯟꯗꯤ ꯑꯩꯅ ꯅꯉꯣꯟꯗ ꯄꯤꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯅꯪ ꯅꯁꯥꯅ ꯂꯥꯜꯂꯦ ꯍꯥꯏꯖꯔꯛꯄ ꯑꯁꯤꯗꯤ ꯑꯩꯅ ꯅꯪꯕꯨ ꯈꯖꯤꯛꯇ ꯑꯣꯏꯔꯕꯁꯨ ꯉꯥꯛꯄꯤꯔꯕꯅꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅꯁꯨ ꯑꯃꯨꯛ, ꯆꯥꯟꯕꯤꯗꯨꯅ ꯑꯉꯥꯡꯁꯤꯡꯗꯨ ꯊꯥꯗꯣꯛꯄꯤꯔꯛꯎ, ꯅꯪꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯑꯩ ꯁꯣꯏꯗꯅ ꯌꯥꯒꯅꯤ꯫ ꯅꯪꯅ ꯃꯠꯄꯤꯈ꯭ꯔꯕ ꯑꯩꯒꯤ ꯃꯅꯥꯗꯣ ꯑꯗꯨ ꯄꯤꯔꯛꯎ, ꯃꯇꯝꯗꯨ ꯈꯛꯇꯗ ꯑꯩꯅ ꯑꯉꯥꯡꯁꯤꯡ ꯑꯗꯣ ꯅꯈꯨꯠꯇ ꯁꯤꯟꯅꯒꯅꯤ꯫ ꯅꯤꯡꯊꯧ ꯑꯗꯨ ꯅꯨꯄꯥꯗꯨꯒꯤ ꯃꯈꯣꯡꯗ ꯇꯨꯔꯒ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯩ꯫ ꯑꯩꯅ ꯅꯪꯒꯤꯗꯃꯛꯇ ꯈꯨꯡꯒꯪ ꯑꯃ ꯈꯨꯗꯣꯜ ꯇꯧꯔꯕꯅꯤ, ꯂꯛꯅꯗꯅ ꯂꯧꯁꯤꯟꯕꯤꯌꯨ꯫ ꯅꯤꯡꯊꯧꯗꯨꯒꯤ ꯋꯥꯍꯩꯗꯨꯗ ꯄꯦꯜꯂꯗꯨꯅ ꯅꯨꯄꯥꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯍꯧꯒꯠꯄꯤ꯫ ꯅꯪꯒꯤ ꯈꯨꯗꯣꯜ ꯑꯩꯅ ꯊꯋꯥꯏ ꯇꯥꯅ ꯂꯧꯔꯕꯅꯤ ꯅꯤꯡꯊꯧ꯫ ꯅꯪꯒꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯉꯥꯡ ꯄꯨꯝꯕ ꯑꯩꯅ ꯇꯦꯛꯇ ꯀꯥꯏꯗꯨꯅ ꯊꯝꯂꯤ꯫ ꯅꯤꯡꯊꯤ ꯂꯩꯕꯥꯛꯀꯤ ꯋꯥꯡꯃꯗ ꯂꯩꯕ ꯁꯪꯊꯥꯜ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯩꯅ ꯃꯈꯣꯏꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯂꯤꯕꯅꯤ꯫ ꯅꯪꯒꯤ ꯂꯥꯟꯃꯤ ꯊꯥꯗꯨꯅ ꯃꯈꯣꯏꯕꯨ ꯂꯧꯍꯜꯂꯨꯔꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯊꯤꯟꯊꯕ ꯇꯧꯗꯅ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯂꯥꯟꯃꯤ ꯀꯌꯥ ꯊꯥꯗꯨꯅ ꯑꯉꯥꯡꯁꯤꯡꯗꯨ ꯂꯧꯍꯜꯂꯨꯔꯒ ꯃꯃꯥ ꯃꯄꯥꯁꯤꯡꯗ ꯁꯤꯟꯅꯔꯝꯃꯤ꯫ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯍꯔꯥꯎꯕꯒꯤ ꯈꯣꯟꯖꯦꯜꯅ ꯑꯇꯤꯌꯥꯗ ꯅꯣꯡꯊꯥꯡꯌꯩꯅ ꯆꯠꯈꯤ꯫ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯤꯡꯊꯤ ꯂꯩꯕꯥꯛ ꯑꯁꯤ ꯂꯩꯅꯥ ꯇꯤꯟꯅꯥ ꯂꯩꯇꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯈꯤ꯫ ꯅꯤꯡꯊꯧ, ꯃꯟꯇ꯭ꯔꯤ ꯑꯃꯗꯤ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯑꯗꯨꯁꯨ ꯃꯤꯒꯤ ꯇꯧꯕꯤꯃꯜ ꯈꯪꯕ, ꯍꯥꯏꯅꯈꯤꯕ ꯋꯥ ꯉꯥꯛꯄ ꯃꯤꯑꯣꯏ ꯉꯥꯛꯇ ꯑꯣꯏꯔꯛꯈꯤ꯫ ꯅꯤꯡꯊꯤ ꯂꯩꯕꯥꯛꯀꯤ ꯃꯤꯌꯥꯝ ꯑꯁꯤꯒꯨꯝ ꯍꯧꯖꯤꯛꯀꯤ ꯃꯤꯔꯣꯜ ꯑꯩꯈꯣꯏꯁꯨ ꯄꯨꯟꯅ ꯋꯥꯈꯜ ꯇꯥꯃꯤꯟꯅꯗꯨꯅ ꯃꯤꯒꯤ ꯇꯧꯕꯤꯃꯜ ꯈꯪꯕ, ꯋꯥꯁꯛ ꯆꯦꯠꯄ ꯃꯤꯁꯛ ꯑꯃ ꯑꯣꯏꯃꯤꯟꯅꯔꯁꯤ꯫